ꯑꯗꯨꯅ ꯀꯣꯟꯇꯦꯟꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯤꯟ ꯊꯤꯔꯣꯏꯀꯣ ꯑꯩꯗꯤ ꯃꯌꯥꯝ ꯇꯧꯅ फिल्म चाहते अदुना आई कंटेंट से चथो खुदों गमदे। तो आज में भी देखिए जितना भी नॉर्मल लोग देख रहे हैं आप लोग के जैसा मैं भी था। तो आज मैं कैसा हूँ देखिए मुझे बहुत बुरा लगता है लेकिन उसको अगर सोचता रहूँगा तो मैं आगे नहीं बढ़ मुझे पार्टी जो है कोई नहीं दे तुम पंगू तो नुंगाई ले भी नहीं ना कोई नहीं तुम पंगू तो नुंगाई ले सिनेमा आप ये बामा वो तो फर्स्ट कमेंट ब्रो है ना को मैं अंदर तब नु सी मम्मी नहीं हनी वो अंकल लाख ने रोबोट तो आज कमेंट रोबोट ब्रदर बोय ने आम सी फर्स्ट कमेंट फुल सपोर्ट है ना सी दन लाख ने Hello guys, welcome back to my channel. I samna have the con. Yam nungsi I family je growth oi bese con. Kha thage re ngasi di. Ado ising tha ju phatte con. Ado I ge gugu ge I num khalle gugun jo hai ko subscriber se ya me nang video hap to se nungai te. Aduna nang video to na hap ga phai maram di I ge subscriber na growth lo bani na मैम नुसी नंगी वीडियो सोई गारमनी कंटेंट से सामना चिन थीरको मैम तौना फिल्म चाहते कंटेंट से चथो खुदों गमदेको वीडियो ब्लॉग कैका चथोग सेमदोपसी गमदे है तारेको चिकन थोंगे अखोनी चाबसे ब्लॉग सेमगा मुकबांग मचा हापकेना वही सानबदे मागी ऑफ नीबको अदुदना थागे लेरे वांगामुना अन्ना अखोनी चाबसे हापाके मैम जो तुम एंजॉय तौगने ने खल्ले। आज मेरे भाई के साथ मुकबांग करूंगा और मैं वीडियो डाल नहीं पा रहा हूँ। मेरा सब्सक्राइबर भी बहुत ग्रोथ कर रहा है 42K हो गया है तो बहुत अच्छा लग रहा है। हाफ सेंचुरी के नज़दीक में पहुंच गया हूँ लेकिन मैं ब्लॉग कंटेंट डाल नहीं पा रहा हूँ क्योंकि मेरे पास कंटेंट होने से भी मैं मतलब आप लोग के जैसा नॉर्मल नहीं हूँ इसलिए मैं मतलब ज़्यादा चल नहीं पाता हूँ निकल नहीं पाता हूँ कंटेंट बना नहीं पाता हूँ तो थोड़ा तकलीफ तो होता है। हम लोग तो एम्पुटी पर्सन है। फिर भी मेरे भाई ने बोला कि आपका तो सब्सक्राइबर बोर हो चुका है तो इसलिए मुकबांग होने से भी कुछ तो दीजिए ताकि आप सब्सक्राइबर सबको देखने में अच्छा लगे। तो इसलिए मैं मुकबांग कर रहा हूँ और आप लोग एंजॉय कीजिए। अदो मैम हाइजगीको मैमना कंटेंट से तो हापंगमदबसे तसेंगना सी वीडियो हापसेमैसे मैम नुसीबैनी मैम सपोर्ट तौबी नुसी अदुनजुको अखोनी जस्ट चिकन थोंबसे चाबसे हापचरगे अइछु याम कॉन्टेक्ट लेगे खल्लीको अदुबो अइना फिल्म चादबसेनी याम प्रॉब्लम ओइबा हाइतारेको हाना तंग ओइरमदि याम नुंगायरमगदबनिको अदो मैम वरी हम सांगथारो के वीडियो हाउजरागे चार से को सी थोना हा ओके इसिंग आई थारोगे थागे सन हा चा नुंगायगदम आई यानी यानी चाओ आई चा यामको चाकलाम sai चा तो फदम थिलो थागे लेंगे सारे कई तो हम कई थोंग हाई बोल हाय होम तरे ये ने ngasiदी ये निको ये ओक चादम में प्रॉब्लम नहीं थे। आज तो चिकन है इसलिए जो लोग चिकन खाते हैं सब एंजॉय कीजिए। हाँ बदी येन चाव में येन दी हरा होने को ngasiदी की चिकन है कनो मुकबांग ngasiदी येन नी हाउरा ओ आप तो कम नहीं ओ नहीं
ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯃꯨꯛ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯇ꯭ꯔꯕꯅꯦ ꯑꯗꯨꯅ ꯇꯤꯟꯅꯕꯕꯨ ꯍꯩꯔꯗꯤꯀꯣ ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯇꯤꯟꯅꯕ ꯍꯩꯔꯗꯤꯀꯣ ꯅꯩꯔꯕꯅꯦ ꯍꯥꯏꯁꯤꯅꯦ ꯃꯌꯥꯝ ꯃꯥꯅ ꯁꯨꯇꯤꯗ ꯂꯥꯛꯄꯁꯦ ꯅꯣꯡ ꯅꯤꯅꯤꯁꯦ ꯃꯥ ꯁꯨꯇꯤ ꯂꯥꯛꯄꯗꯩ ꯀꯌꯥꯝ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯄꯪꯗ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯆꯦ ꯄꯥꯔꯇꯤ ꯖꯣꯔꯦ ꯑꯩꯈꯣꯏꯅꯤꯗꯤ ꯑꯗꯨꯝ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯂꯩꯕꯅꯤꯉꯣ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯂꯩ ꯁꯤꯅꯦꯃꯥꯕꯨ ꯌꯦꯡꯕ ꯑꯃꯕꯨ ꯇꯧꯕ ꯑꯁ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯄꯥꯔꯇꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔꯝꯃꯒꯗꯤꯀோ ꯏꯆꯤꯟ ꯏꯅꯥꯎꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯅꯕꯗꯣ ꯂꯣꯏ ꯀꯥꯎꯊꯣꯛꯄꯤꯔꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯦꯁꯦꯖ ꯇꯧꯔꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯉꯗꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯃꯥꯡꯗꯀꯣ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯀꯣ ꯑꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯅꯤꯉꯣꯜꯒꯤ ꯃꯊꯛꯇ ꯄꯨꯔꯦꯀꯣ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯄꯨꯜꯍꯟꯒꯦ ꯈꯟꯕ꯭ꯔꯥ ꯅꯨꯡꯁꯤꯅ ꯂꯣꯏꯅꯍꯟꯒꯦ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯐꯕꯗꯅꯤꯀꯣ ꯐꯠꯇꯕꯁꯤꯡꯗꯨꯅ ꯍꯥꯏꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯐꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯅꯪ ꯅꯨꯡꯁꯤꯅꯧ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯑꯩꯒꯤ ꯇꯥꯇꯣꯟꯁꯦ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯦ ꯕꯕꯥ ꯃꯃꯥꯗꯤ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨꯗ ꯂꯣꯏ ꯇꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯗ ꯌꯥꯝ ꯊꯤꯌꯨ ꯑꯩꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯤꯄꯥ ꯅꯨꯡꯁꯤꯕ ꯃꯃꯥ ꯕꯕꯥ ꯅꯨꯡꯁꯤꯕꯗ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯕꯨꯗꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣই ꯂꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯐꯥꯗꯅ ꯊꯝꯕ ꯉꯝꯗꯦꯀꯣ ꯂꯥꯏꯕꯛꯇ ꯇꯝꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯁꯠ ꯂꯥꯎꯅ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯅꯤ ꯃꯌꯥꯝ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯈꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯅꯣꯏꯗꯧꯅ ꯃꯌꯥꯝꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅꯤ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗꯧꯅ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯔꯝꯕꯗꯒꯤ ꯉꯁꯤ ꯈꯣꯡ ꯅꯥꯝꯃ ꯐꯠ ꯂꯥꯎ ꯇꯠꯈ꯭ꯔꯦ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯗꯤꯖꯦꯕꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦꯀꯣ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯨ ꯅꯍꯥꯟꯁꯨ ꯍꯥꯏꯈꯤꯗꯨꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯅꯣꯏꯁꯨ ꯌꯨꯝꯗ ꯂꯩꯕ ꯍꯔꯥꯎꯅꯤꯡꯉꯦ ꯍꯥꯏ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯇꯥ ꯂꯩꯕꯅꯤ ꯈꯣꯡ ꯍꯥꯏꯔꯒꯦ ꯍꯔꯥꯎ ꯑꯗꯨꯝ ꯂꯩ ꯌꯥꯎꯋꯦ ꯑꯩ ꯏꯅꯥꯎ ꯅꯤꯄꯥꯗꯤ ꯌꯥꯝ ꯆꯝꯃꯦ ꯑꯗꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯅꯣꯔꯃꯦꯜ ꯃꯤ ꯈꯛꯇꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯅꯠꯇꯦꯀꯣ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯅꯦꯜ ꯍꯥꯡꯉꯒ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯍꯥꯏꯕꯗꯤ ꯁꯣꯏꯅꯥꯏꯔꯕ ꯀꯌꯥ ꯑꯃꯗ ꯃꯇꯦꯡ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯃꯁꯤꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯐꯤꯕꯝ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯂꯣꯏ ꯅꯨꯡꯁꯤꯅ ꯃꯁꯦꯟ ꯄꯨꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯤꯡꯗꯤ ꯂꯩꯍꯧꯔꯦ ꯃꯌꯥꯡꯒꯤ ꯃꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯇ꯭ꯔꯣ ꯃꯌꯥꯡꯒꯤ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯌꯥꯡ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅꯀꯣ ꯐꯅ ꯄꯣꯠ ꯆꯥꯎꯅꯤ ꯅꯪꯒꯤꯅ ꯏꯃꯥꯟꯅꯕꯁꯨ ꯌꯦꯡꯉꯤꯅꯦ ꯒꯨꯒꯨꯜ ꯏꯃꯥꯟꯅꯕꯁꯨ ꯌꯦꯡꯉꯦ ꯐꯛ ꯌꯦꯡꯉꯦ ꯑꯗꯨꯒꯤꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯪꯉꯦ देखिए मैं एक बात कहना चाहता हूँ कि हम लोग डिजेबल है और ये नहीं है कि यूट्यूब पे सब नॉर्मल लोग ऐस करेंगे और अपना चैनल खोलेंगे ग्रोथ करेंगे तो हम लोग जो डिजेबल है हम लोग भी अगर कुछ एक्टिविटी करते मुकबांग हो या जो कुछ भी हो तो जितने भी डिजेबल ब्रदर सिस्टर है उन लोगों को मतलब मोटिवेट मिलता है हम लोग भी करेंगे तो यूट्यूब प्लेटफॉर्म सिर्फ नॉर्मल लोगों के लिए नहीं है तो आज मैं भी देखिए जितना भी नॉर्मल लोग देख रहे हैं आप लोग के जैसा मैं भी था तो आज मैं कैसा हूँ देखिए मुझे बहुत बुरा लगता है लेकिन उसको अगर सोचता रहूँगा तो मैं आगे नहीं बढ़ सकूँगा ना आप लोगों को कैसे कैसे मोटिवेट करूँगा मैं यूट्यूब प्लेटफॉर्म में कैसे आऊँगा तो इसलिए मस्त रहिए ब्लॉग बनाइए और वीडियो डालते जाइए जिन लोगों को पसंद में आएगा वो लोग देखेंगे जिन लोगों को पसंद नहीं है वो लोग नहीं देखेंगे तो बिंदास सही है ꯃꯤꯅ ꯌꯦꯡꯕꯤꯖꯅꯤꯀꯣ ꯌꯦꯡꯅꯤꯡꯗꯦ ꯃꯤ ꯌꯦꯡꯗꯦ ꯑꯁ ꯗꯤꯁꯂꯥꯏꯛꯀꯁꯦ ꯌꯥꯝ ꯐꯪꯒꯗꯕꯅꯤ ꯗꯤꯁꯂꯥꯏꯛ ꯄꯤꯔꯤꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯅꯨꯡꯁꯤ ꯃꯣꯏꯒꯤꯁꯨ ꯗꯤꯁꯂꯥꯏꯛ ꯄꯤꯕ ꯃꯌꯥꯝꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ
ꯀꯣꯛ ꯆꯥꯛꯄꯒꯤ ꯑꯗꯨ ꯗꯤꯁꯂꯥꯏꯛꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅ ꯎꯔꯦꯕꯀꯣ ꯑꯩꯗꯤ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯗꯤꯁꯂꯥꯏꯛ ꯄꯤꯔꯤꯕ ꯃꯌꯥꯝ ꯅꯣꯏꯕꯨꯅꯦꯅꯦ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩꯅ ꯅꯣꯏ ꯗꯤꯁꯂꯥꯏꯛ ꯄꯤꯔꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯩꯅꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯝꯄ꯭ꯔꯨꯚ ꯇꯧꯒꯦ ꯈꯜꯂꯦꯕ ꯑꯗꯨꯅ ꯅꯣꯏ ꯗꯤꯁꯂꯥꯏꯛ ꯄꯤꯕꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯇꯦꯡ ꯑꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯗꯤꯁꯂꯥꯏꯛ ꯄꯤꯔꯤꯕ ꯃꯌꯥꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯚ꯭ꯌꯨꯁꯨ ꯚ꯭ꯌꯨ ꯃꯣꯏ ꯗꯤꯁꯂꯥꯏꯛ ꯌꯥꯝ ꯂꯩ ꯚ꯭ꯌꯨꯗꯤ ꯃꯦꯟ ꯗꯤꯁꯂꯥꯏꯛ ꯂꯩꯕ ꯗꯤꯁꯂꯥꯏꯛ ꯌꯩꯕ ꯂꯥꯛꯑꯣ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯚ꯭ꯌꯨ ꯑꯃ ꯄꯤꯔꯝꯕꯅꯤꯅ ꯍꯣꯏ ꯃꯣꯏꯅ ꯗꯤꯁꯂꯥꯏꯛ ꯄꯤꯕ ꯂꯥꯛꯄꯗꯨꯒ ꯚ꯭ꯌꯨꯁꯇꯣ ꯃꯣꯏꯅ ꯌꯦꯡꯉꯤꯅꯦꯕ ꯚꯤꯗꯤꯑꯣꯗꯣ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒ ꯗꯤꯁꯂꯥꯏꯛ ꯄꯤꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯣ ꯃꯔꯨ ꯋꯥꯔꯤ ꯑꯃ ꯍꯥꯏꯌꯨꯔꯥ ꯗꯤꯁꯂꯥꯏꯛ ꯄꯤꯔꯤꯕ ꯅꯣꯏꯗꯣ ꯑꯩꯅ ꯈꯪꯉꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤꯕꯁꯤꯡꯅ ꯈꯪꯉꯝꯒꯅꯤꯕꯀꯣ ꯁꯤ ꯌꯥꯝ ꯋꯥꯔꯤ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯅ ꯅꯣꯏꯕꯨ ꯈꯪꯉꯦ ꯅꯪ ꯗꯤꯁꯂꯥꯏꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯗꯣ ꯀꯔꯤꯝꯇꯗꯤ ꯍꯥꯏꯔꯣꯏ ꯅꯣꯏꯕꯨ ꯅꯨꯡꯁꯤ ꯌꯦꯡꯕꯤꯗꯅ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯁꯕꯁꯀ꯭राꯏब ꯇꯧꯒꯦꯔꯥ ꯇꯧꯔꯒ ꯗꯤꯁꯂꯥꯏꯛ ꯇꯧꯔꯒ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯗꯤꯁꯂꯥꯏꯛ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯔꯒꯗꯤ ꯅꯣꯡꯃ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯥꯎꯅ ꯄꯤꯖꯗꯒꯦ ꯆꯥꯛ ꯂꯧꯕ꯭ꯔꯥ ꯅꯪꯅ ꯌꯥꯔꯦ ꯊꯕꯛ ꯈꯔ ꯗꯥꯏꯇꯤꯡ ꯆꯠꯂꯅꯤ ꯐꯥꯒꯤ ꯇꯧꯕ ꯑꯩ ꯌꯥꯔꯦ ꯑꯁꯦꯡꯕꯅꯤ ꯌꯥꯝ ꯆꯝꯖꯕ ꯃꯤꯅꯤꯀꯣ ꯑꯦꯝꯄꯇꯤꯅꯥꯎꯗꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯒ ꯒꯨꯔꯨꯒ ꯑꯩꯈꯣꯏꯅꯤꯗ ꯇꯨꯃꯤꯟꯅ ꯆꯥꯊꯣꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯎꯅ ꯆꯥꯏꯅꯤ ꯍꯥꯏꯗꯤ ꯆꯥꯕ ꯆꯠꯎꯔꯗꯤ ꯆꯥꯛ ꯂꯥꯝꯃꯅꯤꯀꯣ ꯆꯥꯛ ꯆꯥꯅꯤꯡꯉꯝꯗꯕ ꯃꯤꯗꯨ ꯆꯥꯔꯒ ꯃꯁꯥꯗꯣ ꯐꯅꯕ ꯑꯩꯁꯨ ꯂꯥꯝꯃꯦ ꯆꯥꯅꯤꯡꯉꯦꯒ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯃꯦꯁꯦꯖ ꯑꯃꯅꯤ ꯃꯨꯛꯕꯥꯡꯒ ꯇꯧꯕꯁꯦꯀꯣ ꯑꯩꯈꯣꯏꯅꯤꯗ ꯑꯗꯨꯝ ꯆꯥꯒꯦ ꯚꯤꯗꯤꯑꯣ ꯍꯥꯞꯇꯁꯨ ꯌꯥꯏꯀꯣ ꯕꯠ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯛꯄꯁꯦ ꯑꯩꯈꯣꯏꯗꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯥꯛꯑꯦꯕꯀꯣ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯑꯗꯨꯅ ꯃꯣꯏ ꯆꯥꯛ ꯆꯥꯏꯉꯩ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯅꯕꯅꯤ ꯄꯨꯂꯞ ꯆꯥꯕ ꯇꯥꯗ ꯌꯦꯡꯉꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯃꯤꯁꯦ ꯀꯣꯃꯦꯟꯁꯦ ꯑꯩꯅ ꯀꯣꯃꯦꯟ ꯇꯧꯔꯛꯄꯁꯦ ꯌꯦꯡꯕꯁꯦ ꯇꯣꯏꯅ ꯎꯔꯛꯑꯗꯤ ꯃꯤꯁꯦ ꯃꯁꯛ ꯈꯪꯉꯩꯌꯦꯕꯀꯣ ꯀꯣꯃꯦꯟꯁꯦ ꯇꯣꯏꯅ ꯂꯥꯛꯄꯗ ꯑꯗꯨꯅ ꯐꯦꯃꯤꯂꯤꯗ ꯑꯃꯨꯛ ꯈꯜꯂꯦꯕ ꯐꯦꯃꯤꯂꯤꯗ ꯑꯃꯨꯛ ꯈꯜꯂꯦ ꯑꯩ ꯐꯦꯃꯤꯂꯤꯗ ꯁꯤꯌꯔ ꯇꯧꯖꯕꯅꯦꯅ ꯈꯜꯂꯦ ꯌꯨꯇ꯭ꯌꯨꯕꯇꯁꯦ ꯑꯩꯗꯤ ꯏꯁꯥꯒꯤ ꯃꯤꯗ ꯑꯃꯨꯛ ꯈꯜꯂꯦ ꯂꯣꯏꯅ ꯐꯥꯔꯁ ꯀꯃꯦꯟ ꯀꯥꯡꯕꯨꯗꯨꯅꯦ ꯍꯥꯟꯅ ꯂꯥꯛꯑꯝꯃꯦ ꯐꯥꯔꯁ ꯀꯃꯦꯟ ꯑꯗꯨ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦꯀꯣ ꯉꯁꯤꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦꯀꯣ ꯉꯁꯤꯐꯥꯎꯀꯣ ꯑꯦꯝꯄꯇꯤꯅꯥꯎꯅ ꯐꯥꯔꯁ ꯀꯣꯃꯦꯟ ꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯤꯡꯗꯤ ꯈꯪꯗꯦꯀꯣ ꯑꯃꯨꯛꯈꯛ ꯂꯥꯛꯄꯅꯦ ꯔꯣꯕꯔꯠꯇꯣ ꯑꯁ ꯀꯃꯦꯟ ꯔꯣꯕꯔꯠ ꯕ꯭ꯔꯗꯔꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯐꯥꯔꯁ ꯀꯣꯃꯦꯟ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅꯀꯣ ꯁꯤꯗꯪ ꯂꯥꯛꯀꯅꯦꯕ ꯔꯣꯕꯔꯠ ꯕ꯭ꯔꯗꯔꯒꯤꯗꯣ ꯃꯥꯅ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯂꯥꯛꯆꯕꯅꯤ ꯀꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯕꯨꯀꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯆꯪꯅꯤꯡꯕꯒ ꯃꯥꯅ ꯐꯥꯔꯁ ꯀꯣꯃꯦꯟ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯀꯥꯟꯗ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯑꯝꯇꯪ ꯃꯨꯛꯕꯥꯡ ꯐꯝꯃꯤꯟꯅꯁꯤ ꯔꯣꯕꯔꯠ ꯅꯠꯇ꯭ꯔꯥ ꯃꯥꯗꯤ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯐꯨꯏꯅ ꯅꯪꯒꯤꯗꯤ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯍꯦꯟꯗꯤꯉꯥꯏꯗꯣ ꯑꯁ ꯃꯥꯅ ꯈ꯭ꯋꯥꯏ ꯊꯨꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯕ꯭ꯔꯗꯔꯅꯦ ꯀꯃꯦꯟ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣ ꯑꯃꯗꯤ ꯂꯣꯏꯈ꯭ꯔꯦ ꯆꯥꯛꯇꯤ ꯌꯥꯝꯃꯝꯕꯅꯤ ꯑꯗꯨꯁꯨ ꯃꯥꯅ ꯍꯦꯟꯅ ꯆꯥꯛ ꯌꯥꯝꯃꯤꯅꯦ ꯅꯪ ꯋꯥ ꯉꯥꯡꯉꯤꯉꯩꯗ ꯊꯦꯡꯅꯕ꯭ꯔꯦ ꯆꯥꯛꯇꯪ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯁꯤ ꯂꯣꯏꯁꯤꯟꯒꯦ ꯆꯥꯛꯇꯪ ꯈꯔ ꯍꯥꯞꯄꯟꯒꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯤꯟꯖꯥꯡ ꯉꯥꯛꯇ ꯆꯥꯕꯁꯦ ꯍꯩꯅꯗꯦ ꯈꯨꯟ ꯊꯣꯏꯀꯣ ꯕꯥꯃꯣꯟ ꯁ꯭ꯇꯥꯏꯜ ꯌꯥꯏ ꯌꯥꯝꯃꯨ ꯌꯥꯝꯃꯜꯂꯦꯉꯣ ꯑꯗꯣ ꯏꯅꯥꯎ ꯅꯨꯄꯥꯁꯦ ꯒꯨꯒꯨꯁꯦ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯝꯃꯣꯏꯀꯣ ꯑꯩꯁꯦ ꯑꯗꯨꯒ ꯃꯥꯅ ꯆꯥꯛ ꯆꯥꯕꯁꯦ ꯃꯥ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯕ ꯃꯤꯅꯤꯀꯣ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯅꯤꯅ ꯊꯣꯛꯄꯁꯦ ꯊꯣꯛꯂꯤꯅꯦꯕ ꯑꯩ ꯂꯣꯏꯔꯕꯅꯤꯅꯕ ꯇꯥꯛꯐꯝꯒꯗꯕ ꯉꯁꯤꯁꯨ
Nang này là vợ nang này hình thù rồi. Mau nó làm mà tôi mà tên này làm gì? Mau ra bay cái mà đấy. À tụm bầu rồi nhỉ? Hà lấy gì mà? Anh này sao mà tên mà sao mà phải mà sao mà tên? Bằng sao em bằng nhìn mà ta nào nè. À, chính như thế là có cái nó hay vậy. À, phải như vậy này gì? Mà anh bu uống nó tiệt vậy. Camera just record rồi cái thả nó thầm như vậy. À, đúng cái này. Mà anh chỉ cái vậy channel này vậy tôi có. Try tôi đi coi, ai đi try tôi đi coi, pura try tôi đi. Mà anh chỉ cái vậy channel này vậy tôi vậy. Puning gì có. À, tôi nói coi sẽ. Hay là mà anh đã quên vậy camera record tôi như vậy. Thì cái này quên cái thật tôi này half với tôi như vậy. Ado haibadi pura mayam si interact tawga khona wari sanna ko pau khawna le dong Video le hap thi re ai du se mukbang chao da si yeng mi ta ha tak chao với lam tre ha de ha ai không hỏi ai saru maru lo sajin mi ni ai thua thằng phải thế này mari sa ai te mari ma tong ta ne ai saru ko je lo powder ko lo thok mi ne chỉ để tôm bôi với sôi bên tí ngày luôn tôm với mà thì na ma mi ne ma la bu thế luôn tôm với hiện mình cái mà tí ngày đều sao đi giàu đâu vậy cha ba hi te ba ha ma tong na cha ba saru cha ba hi te chỉ chứ bùa mà họ xuân cái bên nào ma tong na khala pi ba à rồi cái kan tau gini waktu cái kan tau gini atong mani na marusa hay là mồi ít tên khăn a fa ne maru dum pai ha ấy lạc tiếng Anh nhưng mà tung ra rồi ấy lạc cái maru khăn gì theory to je mu ni na adik muốn khăn gì đấy je mu na loi manung pi thoi ni na à ấy ông đi mà thân giảm mà làm mà đi ấy chỉ marusa hay làm được nhiều ai mà cũng có rau gì rồi thì tôi sao với bạn是这样，好的，第三桶你好的，第三桶用好了点嘛，video mình thấy rồi kìa mà thằng video đâu thành nào thế, like subscribe thì hay rồi, nung ai mà mình hay channel subscribe tàu video này nung ai tàu mình answer, hay là subscribe tàu rồi tụi mình mà thô khăn đi co, anh tụi này video trên nung này quay rồi mình quay này hay là like subscribe xuống ai rồi này. Nusiba mina nungai mina video channel linga maga dum subscribe torom gada bolai rai na hai na ju kai kana dui ne matun sunga hai ba kai kana de bo nungai mina dum subscribe to biro mane mo nusiba mina like to biro mane nusiba mina dislike to mane adana siji de na pha tham ya de mo ai half ka dum half ka kani subscribers dum yama chali sini ko 42000 ga je phagi na te half century yo dro ne half century yo ga na cake ma sa ma khak ta 50 ke mathang video dong thengna si मैम तो फिर नेक्स्ट वीडियो में मिलते और तब तक के लिए वेट कीजिए अदो जी मैम मथंग वीडियो दम मिलना से अदो मथंग गो गो खनि बाय बाय तोगे बाय बाय mukbang mà cô lịch phê rồi coi हां मा वो को फेंग जा आ पू chỉ để chán đây là vấn đề phải là ending được quá या मा मो कोई ना